Manipur State asi growth engine of New India Soidana Oiragani haina Chief Minister Nongthombam Biren Singh na phongdoraklei. Manipur State asina micro small amasung medium enterprise MSME business linkhatnavagidamak North East ta khwaidagi masing yamba state oirakliba asina takpadi. Manipur State asi growth engine of New India Soidana Oiragani haina Chief Minister Nongthombam Biren Singh na phongdoraklei. Chief Minister Biren na makata na phongdokkibada Ministry of MSME lisingani tara nipan tara mapan gi annual report matung inna lisingani tara manga amasung lisingani tara mapanda MSME business singi oina register tawkiba masing asi lising tara nitoiga samriga kuntra nifan oike masina takpadi Manipur gi miyam sing asi thabak suduna paisa tanbagi habit sing ningthina laire aduda Manipur state khakta da hauji MSME business lising tara nitoi samri kuntra nipan register tawduna North East ta khwaidagi yamna MSME business register tawba state oiri Register Toriba Singh asigi sada yangkhaidi nupi sing na salaiba MSME business sing ni haina makhak na phongdokli mahak na hai Manipur na national population asida 0.2% share tori atuga state asina MSME business singa 0.3% share tori BJP na lusingba sarkar asina lisingani ga tara taretagi hauna sarkar hek pai bhaubadagi Manipur state ki oina saukhat thorang ki thabak singda priority piduna lakpana haujikti hiram khuding makta saukhat pagi mamita ba haure hairi